Mayambu Amazing Bible Prophecy Ministry Fox Books of Matthews tagi Prabhu Jisu Krista gidamak thawai thakiba Christian gi wari puduna lakchari ngasi aina lijagadrba wari asina William Gardiner gi punsi mahana kamaina kari gidamak Prabhu Jisu Krista gidamak thawai thakibra hairiba asigi maramda aikoi wari tentangna taminasi ahanbada ishoda aikoi changjaduna haijasi Sagada laiba ipa yam thagasare William Gardiner na ki asumbagi damak thawai thaba ngamki ipa isho adugumna suipa akoina mahaki wari ise taraga taribu kudimukta su liriba engonda su nahana bo bibidana aikoi su nahaki asumbagi damak thawna phana asumbagi damak lanthengna ngambo henbiu wari ise phajana mamutana khangba ngamanbiu Prabhu Jisu Krista gi mingda khuramjari amen. William Gardiner ase Portugal gi Bristol hairiba mafam aduda pokhi mahakse ningthina mahi masing tamlami aduga mahakna chahi matang chap charaba matamda lalonba nupa mamingna Paget kauba amagi makhada mahakse thabuk surami masagi chahi 63 suba matamda mahaki oja Pagetna mahakse Portugal gi Lisbon hairiba mafam asida magi lalol itiki thabukto yengsinaba maki ejen ama oina mahaku tharami do hairiba mafam asida mahakna Portuguese ki loan ado mahakna phajana khangningai gi nabang masana nainarami aduga mahaki lalol itiki thabuk ase yamna haisingna ningtina pangtholami aduga mahaki lamcha sajasu phajana mahaka unariba mipung khudimaka ningtina wari saba phajana tona tinaduna leirami aduga mahakna lanai oina mi ayambaga wari sanade mahana khanaba mioi khara khaktaga sanai aduga mokhoising adugi marakta yamna thawai yawba Protestant haibadi Catholic ki mayokta leiba Bible gi achumba gospel gi achumba takpiba adugumba miyoi khara khaktaga mokhoidagi akhanaba miyoi khara khaktaga thengnaraga mahak marakta wari sanarami adubu hairiba matam asida su mokhoina wari sanaba asida Roman Catholic singna mokhoina wari sanebda mongonda singnadingai gidamak yamna sectionna khangdningai gidamak pangtholame adumakpu hairiba mafam asida mahakna Roman Catholic ki leiriba mafam church sing aduda mahakse karigumba adubu church kabu khotpadi mahak maduda tawramde ado mahak Roman Catholic ki takpi tamlibase mahak pamnamde asumna mahakna mahaki laloliti gi thabakse phajana ningthina sathaduna leirami matam asida Portugal gi ningthaugi masanupa ga Spain gi ningthaugi masanupi ga luhongbagi thauram ama ngasagi ningthaugi konung Portugal gi ningthaugi Portugal hairiba mafam asida magi ningthaugi konung aduda luhongbagi thauram ama yamna chauna pangtholami masida por kaina aduga ningthaugi sagai da leiba mipung khudimang nupi gi sagai nupa gi sagai khudimokto mafam aduda leiba mokhoigi Roman Catholic ki achauba church samada mi mayam hari ningthaugi makhada phamnaiba thabuk tawba leiba mayam do mokhoi pullaga hairiba luhongbagi thoram ado yaurami mokhoi adugi manungda William Gardiner su yaurami adubu hairiba thoramse masida tawriba mi singna chariba thakliba aduda pangtholiba kumai tawriba kumakto mahana uba matanda mahaki thamoi yamna khairami madudi Bible na takpiba ki onda tainabada Roman Catholic ki aramba takpiba mokhoigi lai murti khuramba adugumba ki superstitious oiba anda biswas ki oiba aramba takpiba mayam aduna ngasai gi luhongbagi thoramado big thalame adu madu uba matanda mahaki thamoi yamna khairami maramdi mahana Bible gi asumba New Testament gi asumba wari mayam Prabhu Jisu Krista gi arang khubong kamaina phangani habse mahana khangkreba aduga maduda tawriba aduga Catholic na takpidiba aduga pura tayonabada urami asumai tawduna aikhoida arang khubong purakpa ishorgi apabo issorgi achumba issorbu khuramgadaba se aranba mongda
asmaina pangthokliबasi uba matanda mahaki thamoida mahaki pungningda ko karigumba khara ithil akanba ithil ama mana pauramni adu mahangna asigumba hairiba leiba asina Portugal hairiba leiba asina asuki mati lai muti latpa Catholic lai muti latpagi mong idolatry ga chamanaba adugumba idolatry aduda mising ase pungning loina namthak tawduna maina singkhibdu uba matamda mahaki pungningda karigumba wakhal khara mana khalame aduga misingna ishorgi afaba wapau gospel ki afaba wapau prabhuna cross ta pangtingduna sibikha mahana sibiba asigi mapana mangonda thajaduna mangonda thajaba khudema prabhu ki tabikraba I aduda thajaba mipung khudema makoida arang khubam basi lemna phangba yai haina adumaina bible na takpininge matanda Catholic na somda arang khubam haibasidi makoigi priest na arang khubam piba ngami makoigi pop na bor piba miduna arang khubam phange makoigi lining laison makoina tawriba makoina takpiriba dugi matungina talagana arang khubam phange haina takpiba gospel gina asengba gospel na takpiba dugi onna thainaba mayamdo urameba adu hairiba singdo misini ilaina khangba yarambani maram aduna mahangna yamna wakhal khale khalaba matungda mahana karigumba thabak kharadi tawgi haina magi makokta khalame adugo mahana Portugal asida mahana awonba kharadi Roman Catholic ki aramba takpi tambiba mising da laisu hangiba do mising ado da awonba kharadi makoigi wangang changa lining laisonda awonba khara porake reform porake haina mahana stabduna leplami adugo hairiba sida mahana khalami aina masi reform tona bohonaba matamda ai thawai tharasu thagani adubu mayam asida lali makoina tawbi Catholic na takpiri basing asidi lali habisi madi khangalama khe haina maki thamoida lepame aduga mangna thawai yauna ko makse lairameba aduna mana haibam thawdo asina maram moidana maki thawai phawba thakibni makha ikhoi amuk yengminase aduna haidi basida mahangna maki masigi thabak che pangthoke na khanba matana maki lalol etiki thabak tang pam ge thabak to mana pasna tawrame adu maki migi sendol leiba khuding chumana loina pithome aduga maki mokogi account book leidi khuding moktu chumana surambai gi paisa suk lakpo khotpo khudum mata loina mana pajana holaga loisle aduga maki lalombai gi thabak tu chumana chap chana ko maki loina mapuna machengdo matungda ma tuome aduga nongma nomajin numit amda hairiba adugumba Portugal ki mokogi Roman Catholic ki Cathedral Church aduda mahak chalame magi makuta New Testament anobo warem nabgi Bible to parega ma salame satpa matamdura mokogi hairiba church asigi mayai mokogi church asida altar hadi lana pung ama Catholic ki lana pung ama seme hairiba adugi manakta nangna mahak phangame hairiba matamda ningthau aduga ningthaugi imung manung sagai natai mokogi punamokse hairiba phomsida thola koigi church asida karami aduga cardinal hadi mokoigi bishop amana mokoigi Roman Catholic cardinal bishop makok amana magi mass haibdo tawbo horme mass haidi passover ni adu Catholic na tawi mongsina mass haina khami mase adu hairiba tawrmi mokoigi mass de tan sengmani hairiba tan si kaino Prabhu Jisu Christ gi asengma masani haina mokoina haigi ni tando wafer de tan mokoina tan makak mokoina pana thol lebdo adu lairamhe asmai toraga mokoina tawbo horame mokoina adugumba mokogi paipana tapi budugi ona tainabada mokoina lana yamna biswas ki mongda masi charagadi nakoi arang khobam phangani masi asengba Prabhu Jisu Christ gi haksangni Prabhu Jisu Christ gi asengba ini haina symbol oina tawgodabdo asengba oina adumaina thorokpa asmaina mokogi priest asina Prabhu Jisu Christ gi asengba masado semba ngami haina sumaina tarukpa matam asida gardener William Gardiner mahak tumina leiba ngamamdre mana khudak ta sangjale gardener na pairiba maki monda pairiba mokogi hojiki mas tawbagi mokogi tan mokoina semiba tan adu mana ta mullaga man leibak ta nangdaraga magi mokuna nekhaire maramdi masi nakoina tawribase aran bani masi bible na taw haide na mana haire ado mana tawriba
ꯊꯕꯛ ꯑꯁꯤꯗ ꯃꯗꯨꯗ ꯂꯩꯔꯤꯕ ꯆꯔꯆꯇ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯝꯃꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏ ꯑꯃꯅ ꯊꯥꯡ ꯁꯠꯂꯒ ꯒꯥꯔꯗꯦꯅꯔꯗ ꯌꯥꯜꯂꯝꯃꯦ ꯃꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯈꯔ ꯁꯣꯛꯑꯦ ꯑꯗꯣ ꯍꯟꯖꯟꯅ ꯑꯃꯨꯛ ꯌꯥꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯈꯥꯝꯃꯦ ꯈꯥꯝꯕꯗꯒꯤ ꯃꯍꯥꯛꯁꯦ ꯈꯥꯝꯃꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯁꯦ ꯁꯤꯔꯝꯕ ꯌꯥꯝ ꯅꯤꯡꯊꯧꯅ ꯈꯥꯝꯃꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯉꯝꯃꯦ ꯅꯍꯥꯛ ꯀꯔꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯣ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯐꯝꯂꯝꯃꯤ ꯑꯩ ꯏꯪꯂꯤꯁ ꯃꯆꯥ ꯑꯃꯅꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯅ ꯕ꯭ꯔꯤꯇꯣꯟꯗꯒꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯙꯔꯃꯗꯤ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯙꯔꯃꯅꯤ ꯀꯦꯊꯣꯂꯤꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯟꯐꯝꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯅꯤ ꯅ ꯍꯥꯏꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯤꯡꯊꯧꯕꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯅꯤꯡꯉꯥꯏ ꯇꯧꯕ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯅ ꯌꯥꯗꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯇꯥꯛꯄꯤꯗꯕꯗꯒꯤ ꯇꯥꯛꯄꯤꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯃꯁꯤ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯀꯦꯊꯣꯂꯤꯛꯅ ꯇꯥꯛꯄꯤꯔꯤꯕ ꯂꯥꯏ ꯃꯨꯔꯇꯤ ꯈꯨꯔꯝꯕ ꯑꯗꯨꯒ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯥꯛꯇꯤꯁ ꯃꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯈꯪꯕꯗꯨꯒꯤ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯔꯦ ꯑꯗ ꯅꯤꯡꯊꯧꯅ ꯈꯜꯂꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯕꯁꯤꯗ ꯏꯟꯖꯟꯕ ꯃꯤ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯃꯁꯤ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯟꯖꯜꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔꯗ ꯍꯪꯂꯝꯃꯤ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯏꯁꯥꯒꯤ ꯀꯟꯁꯥꯏꯟꯁꯅ ꯑꯩꯒꯤ ꯑꯐ ꯐꯠꯇ ꯈꯪꯕꯗꯨꯅ ꯑꯩꯅ ꯃꯁꯤ ꯐꯠꯇꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯥꯅ ꯋꯥꯔꯦꯞ ꯂꯧꯖꯔꯒ ꯇꯧꯖꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯏꯟꯁꯜꯂ ꯇꯧꯕ ꯅꯠꯇꯦ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯇꯣꯜꯂꯦ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯖꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯈꯜꯂꯒ ꯑꯩꯅ ꯇꯁꯦꯡꯅ ꯇꯧꯕꯅꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗꯦꯅꯔꯁꯦ ꯐꯥꯔꯦ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯔꯇꯨꯒꯥꯜꯗ ꯂꯩꯕ ꯏꯪꯂꯤꯁ ꯃꯆꯥ ꯃꯈꯩꯗ ꯂꯣꯏꯅ ꯂꯤꯁꯕꯣꯟꯗ ꯂꯩꯔꯤꯕ ꯏꯪꯂꯤꯁ ꯃꯆꯥ ꯃꯈꯩꯗ ꯂꯣꯏꯅ ꯐꯥꯒꯠꯂꯝꯃꯦ ꯑꯗꯨꯒ ꯐꯥꯒꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯗ ꯐꯨꯔꯒ ꯆꯩꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯃꯈꯣꯏ ꯆꯦꯟꯅꯕ꯭ꯔꯥ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯈꯣꯏꯅ ꯏꯟꯁꯤꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯇꯧꯔꯦ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯍꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯝꯗꯦ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔꯒ ꯂꯩꯃꯤꯟꯅꯕ ꯃꯍꯥꯛꯀ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯥꯔꯝꯃꯦ ꯑꯗꯣ ꯃꯥꯁꯨ ꯐꯖꯅ ꯐꯨꯊꯔꯦ ꯑꯣꯠ ꯅꯩꯔꯦ ꯃꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣꯅ ꯈꯪꯅꯤꯡꯉꯥꯏ ꯃꯔꯥꯜ ꯍꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯀꯅꯥꯝꯇꯅ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯄꯨꯊꯣꯛꯄ ꯃꯤꯑꯣꯏꯕꯗ ꯅꯠꯇ꯭ꯔꯒ ꯁꯥ ꯁꯟꯗ ꯐꯥꯎꯕ ꯇꯧꯔꯣꯏꯗꯕ ꯂꯤꯆꯠ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯇꯣ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯤꯒꯤ ꯑꯣꯠ ꯅꯩꯕ ꯃꯔꯛꯁꯤꯗ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯝꯃꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯝꯃꯤ ꯃꯍꯥꯛ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ ꯃꯃꯩꯊꯪꯗ ꯃꯍꯥꯛꯁꯦ ꯁꯤꯅꯕꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯉꯁꯥꯏ ꯖꯣꯠꯀꯤ ꯆꯩ ꯑꯃ ꯌꯨꯡꯉꯦ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯤꯡ ꯊꯝꯃꯦ ꯑꯗꯨꯒ ꯃꯌꯥꯏꯗꯨꯗ ꯉꯁꯥꯏ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔꯁꯦ ꯃꯥꯅ ꯆꯦꯟꯅ ꯄꯨꯜꯂꯦ ꯃꯈꯣꯏꯒꯤ ꯀ꯭ꯔꯦꯟꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯂꯤ ꯀ꯭ꯔꯦꯟꯒꯨꯝꯕ ꯑꯃꯅ ꯃꯥꯁꯦ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯁꯥꯃꯛꯇꯗꯤ ꯆꯥꯟꯗꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯩ ꯆꯥꯍꯜꯂꯒ ꯉꯁꯥꯏꯒꯤ ꯃꯩꯒꯤ ꯃꯩꯁꯥꯁꯤꯅ ꯃꯥꯁꯦ ꯁꯥꯍꯜꯂꯀꯥꯟꯗ ꯃꯁꯥꯁꯦ ꯌꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯊꯥꯗꯔꯒ ꯑꯀꯣꯏꯕꯗ ꯃꯩ ꯀꯟꯅ ꯆꯥꯛꯑꯦ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯥꯁꯦ ꯀꯥꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝ ꯒꯥꯔꯗꯦꯅꯔꯕꯨ ꯆꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯠꯄ ꯃꯩꯗꯨꯅ ꯑꯗꯨꯗꯒꯤ ꯃꯩꯗꯣ ꯍꯦꯟꯗꯣꯔꯛꯄꯗꯨꯅ ꯃꯩ ꯄꯣꯈꯥꯏꯔꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯄꯣꯔꯇꯨꯒꯥꯜ ꯅꯤꯡꯊꯧꯒꯤ ꯍꯤꯊꯥꯡꯐꯝ ꯃꯌꯥꯝꯗꯅꯤ ꯃꯈꯣꯏꯅ ꯇꯧꯖꯦ ꯍꯤꯊꯥꯡꯐꯝꯗ ꯂꯩꯔꯤꯕ ꯃꯩ ꯋꯥꯏꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯤꯊꯥꯡꯐꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯡ ꯇꯥꯛꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯡ ꯇꯥꯛꯄꯗ ꯊꯣꯛꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ
William Gardiner na mahaki punsido Prabhu Jisu Krista gidamak thawai thaki adubu mahana Prabhu gidamak thawai thabda mahana karisu nungai taba tawde mahana harauna aina mayamda asumba kharatang khangalage haiduna mahana thoki asumba gidamak Roman Catholic takpiba aranbado mahana udaba ngamdaba matamda mahaki thamoy ado kaiduna mahana asumba khangalage ai thawai tharasu thage haiduna mahana thaki sinausa khoiju hojiki matam asida aroiba matamda khoin hinglibani hoji mi kamarum na Bible ki aranba Bible gi achumba nataba aranba kamarum takpiba kamarum na khoidi ngasi gi khoina YouTube ta search ta mapang khuding ta aranba takpiba kamarum uye adugumba asigumba aranba takpiba mayam ase uba matamda biblically oidaba mayam je takpiba matamda khoi tumina lai thopu matam oidre ai khoi William Gardiner na mahaki punsi achumba gi dama thawai thabagumna khoju achumba je mayamda thokpa habse khoi ngamgadamni sinausa aduna maroina aigi channel se sandokchabagi maroiba pandamchu ishorki achumba Bible na haibado khaktan mai huron dagina revelation phawbada takpi khraba Bible ki achumba do Bible amaga sangdamnaraga text ama khatang da yumpham oidaba any topic amagi samamnaba leju text mayamda tawraga achumba do mayamda share tawjabani aigi masi liriba warisna sinausa nakhoibu masina nakhoida nakhoigi thamoida aikhoiju achumba khara tawgena phawragadi akhoi achumbagi tominasi anoba mi oragadi subscribe tawbiu aina Wednesday khudingi Thursday Saturday khudingi sermon thagat sagani aduga mayamna aigi channel na subscribe tawbiu share tawbiu aikoi punna aroiba matamda lairiba khoi achumba to tidong minaraga amagi khangkhangta lairiba mayamda tanaraga aikoi punna sagada saminasi aina mayamda appeal tawjari William Gardiner gumna aikoi thona phana asumba dama aikoi lepsi aikoina chumme karigumba hiram ama chumme aikoina hana toromutul alai khanglaba matamda aikoina asumba dama aikoigi aigi lan aigi thabok mangani aduga aigi paisa sentham aigi mingchal mangani haiba khudimak thaduoga arang khobang dama asumba dama lepsi aina mayamda appeal tawjari tabiriba mayamda ishona bopi voice pathna tawse sagada laiba ipa isho William Gardiner na achumba dama achumba do takpinaba dama mahagna mahaki thawai ado thadok saki ipa adugumna ikhoisu aroiba matamda hingliba ikhoina nahagna Bible takpi khraba achumba do inningai dama ikhoi thona phana lepa ngamba achumba dama thawai thaba ngamba haibusu nahagna ohenbiu tariba sermon asi wari asi tariba khudingmaktasu nahagna bor pinabiu Prabhu Jisu Krista gi mingda khuramjari amen.